mayambu ahanda maktada Manipuri wari yumjauna mayambu amukka hana punemjari ngasi so aikoina tabada yamna nungairaba phullo hora story ama aikoina puduna laksari wari asi lithok jarapa matamda soikiba langkiba kaya yaurabasu mayamna puksal sauna ngakpiu aduga wari asi hingliba natraga laikhidraba kanagumba mataga mari lenana ijaba wari ngasadi bhapna mapung phana sagasaduna ngai haktang dawirabasu awa pothabo ina aikoina semjarakpa wari amakakni Pare mayam adudi wari asi haungnaba tawjaraklagi ngasigi wari asigi maming laisabigi posem Rahul nong phung nganbadagi na numit taba phawbasi yumdaga amata laitana koisa chatlaga atuki matik laiba nupa masa amakhakni mahaki manaw nupa yaima lairikle suda suki matik yamna sangkhona lairikle suda thawa yawi aduna mayamba na tawriba sajatli sase kaidonungda yaningba oide ngahak sangba matamda Lairik paadaba matamda mahaksu imung manunggi thabaksinga sedumak yawi adubu mayamba Rahul asidi karigumba amata hek yaudana thausadaba makai mahaksu tuminadumak laithoi nong phung nganbadagi hauraga koidana langdana aduki matik yamna satli nomagi numitni yaimana ima asumna yaimana kaurai mama umoni su yum manung aduda mahaksu lam tasinduna lairingai matamni numidang wairamgi matam aduda umoni na Hai, kaidawrage ne nangbo? Tamodo laitabro? Laite. Nong phung nganbadagi sakhibaduna ngasai saksabaga hanjilaktribaduni. Nayambani na numidangi saksu hapthuira hapoidara gyamenga tabasa nati. Nati mabu kadai waida sakani hairamgi. Ai, khangde. As, aidi onthokna tangadorida. Aina sakadoriba thabak mayam asiga. Nangde kadai sakya haribano? Nayamba koriduna kaigi. Ima Tamogi gariduda aise bazar phaputang chalusirana khanba notebook ama lairuge tobani notebook asi iningai amata laitre ado eragana napagi garido na sakhe salodana babagi gari ne na yasu yadabadubu marak ta khara yabagi wani sangkoi da dum taraga lairisidi as khangdre bungo nayambani na tawribasina gyamenga amate hek tade mana halne haidana khara gyan tagadra hairaga mani na ngauksine Ima, ay di khangdi. Tamo se nahan makai ke iman manadaba mataw mayam ama itaw tawiko. Nayamba se kay mataw tawge. Yaima. Khangdi. Hingdaga mathanta murum sonbaga yamna tawi. Kaino hairisibo. Nate, nayamba na khangnaribu nupisi kadai waidagino. Numidang he wari sanabugum ima sumakhol taine. Ima, ay su khangdi. Oh, adudi Nayamba lakanda gyan tana hangba taredana. Ima, tawrunuko. Pakhang laisabi koina bada ibungo nangna khangnaribudo kadai waidagino. Ibema, nangna khangnaribudo kadai waidagino haidana hangbado. Aidi mado yam pamdi. Hai, hausik matam phatrabani. Aduna kanagi masano kadaidagino haidana hangdragadi yadrabani. As, aidi mata pamdi. Yare, bazar phawputang aisu lapasu lapna dum khona dum maksatlagi. Horingi iningai amata laitre. Hoi chalo Asi hairaga yai maswadumak paisa khara pairaga notebook leiba adumak satkri Mama umoni su numidang wairamgi duk thongmai thanaba haidana mahaksu lamtu ta sinduna lehawi ngai haktanggi matung mahaki mapuraiba nanda lakli Nandana Aina chatliba thabaga sisu mai paklaktre thokna he nungai khidreda moi baba la abro Lai. Isa singdi amata leibu udedana. Kadai tana sakragi. Khangde. Nasanupa ahaldi hanagi mong matawdo adumak hongdi. Nasanupa yaimadi bazar phawputang thuoni hadana thokibani. Madi bazar da kedoba. Iningai CM ta leitre habra notebook leiba sakibani. Mayam basiga manaw nupa asiga onthokna khena khreda. Masanupa ko halahensi ayamba matamda gyan di taganbani adubu aigi sanupa halasidi yadri aina yolakpa matamda kadaida karida soikigadagi haidana yamna kana senarakpani adubu kadai waida sithawbano khangdri yaresi mana hanjilaklaba matamda mahaksu tawriba pumnamak singasi ekhusu loina khanglabanina haibadi mana thengna mamna hanjilaibasi college hek loikibadagini aduna kai keno khoisu hanjila kanda ina tapna hanglasi hoida adugi budi
hanjilaklaba matamda ingna tapna hangba yaida. Fare fare. Asi hairaga Nanda amadi umoni sakhum tamna dumak sangkhri. Ngai haktanggi matungda masanupa yai masulakladuna lairik laisu paaba hokri. Iru maithang haktang lujaraga. Sak thongna Nanda na sumnairai. Mama, handak marakti sendoi so amata pirakti. Marupsing asigi marakta phangadaba amani yauribase masi hek phangbaga isu yum ase khara phajana sagatke haidana khalli. Nangbu kari khaliba? Yabudi yaida aduda hanagi lairiba paisa siga maru phanglakadoriba paisaduga yabu yagadoribro. Haujikti potsai sing asisu asuki matik yamna tangle. Matamgi ngamna ba khara ingkhat pa haibaduni. Khutta lakh tara mu pairabadi ayambana yum ase yamna pungchawk sawna sagadaba natabanina adam yagani haidana khalida. Asi hairaga wari watai sanaduna lairingai matam aduda masa nupa ahal Rahul adu gari thaujalakli. Magi gari makholni haibase aduma khangli. Gari du bulletni. Rahul su gari du thaujalak matung gari gumba amata haidaba makai mahaki kaada du maksangkhri. Aduga mathanta hekta murum solaga kanagumba amaga wari watai sanabagumna tawrakli. Nasa nupa laklaba male. Amuktang kauktholaga wari watai sanasira. Kaugi ka kaukthok. Hai, ibungo. Ahal saba. Papa. Nang sida mukta lao. Hoi papa. Asi hairaga Nandaga mahaki nupi umoni ka kauksilli. Ngai haktang lairaba matungda Rahul su tholakli. Aduga saksang tamna dumaksang lai. Papa. Papa na ibu kaubabu kari wari watai sanasaibano. Handang maraksi nang hanaga iman manadraba matawa ama. Tauba horakli. Nati, ibungo. Miyoiba amagi sajalisat honglak paibasi karigumba kharadi dumak thoklabani. Nang hanaga iman manadre nang bukadawragi. Rahul sukhumdi. Papa, kashu thoidokpa tawdida. Imanaba singa saksa hisanaba dumak satlubani. Nangi saksanabasi nungtigi saksanaba makti oiramoida. Nati, nungtigi satragasu ahangba matam nang hek satpa yauribasi karino. Karigumba matamdana yumdaga hanjilaktabagasu adumak yawi. Aduna kadai tana lekiba. Nati, kanagi yumda tumibano haibanida. Papa, isu kumay raw matam si khara di adumak satpanida. Pakang matam paraklabanina paabohena su. Asi haibaga Nanda. Hai, kariwano. Kumay raw matam oigira oiroira. Yumda hanjilakpamdi adumak thokpani. Yumda hanjilaktaba makai adumak lamgi seklagum nang ngauraga laibududi. Karamba mama mapano hairak oidabra. Nang noma natraga nomadi khudong thiba nanglakloy haninga laiti miyoibagi laibakta. Adubu masasi senadadana lamjawda thadorle haidana mama mapa oibai khoida soidana tainagadoribani. Noina ngauraga khoida saigadoribani. Hui ngauradi huibu thiba thokpani. Papa, yarisi. Adugi matang doirabadi aingonda wahang pakhum amata laiti. Hai, kaino nang nangangido? Ha? Nang nasalibodo kadaidano hangbani. Aduga pakhum laiti di karino. Nang natawba thabakpo aikhoina khangadra. Asi hairaga Nanda su khara saugalai. Ngai haktang lairaba matungda Rahul suwa amata ngangdi tumina dumak thokri. Sumangda prap chakraba matungda mahaki garido start hauduna dumak thokri. Tauri singo. Magi soibado kitang ngangi haidana tawrubasida brak lawnekte saugalaga sakri. Masigi masasi kadomda thokagaba. Aidi sa se onthona wakreda. Manau no pasna lairek laisu hona dana gyan tana asuki matik yamna imu manunggi thabaksu tawri. Mama, nasa no pahla sigi haktakta ai matha sia asuki matik yamna sagadori. As nungai kidreda. Yarisi, kasul natabada matha se saragumsi. Isani na loin hekta phaningi. Adubu hayangai khuna lai khidraba matamda mahakna hingaugadoriba mawng asi karamba mawngdano ai gyamenga mati hektadi. Asi hairaga Nanda sudum tuminalay. Numitumadi asumak haukre. Matanggi numitni. Laikagi mamanaba, yaimagi mamanaba bikas ka. Waking hapetang salu si haidana adumak thoklakpani. Lambi sana wari sana na bikas na marakta na sumnairai. Yaima, handa marak nakwagi tamosaw si awang laikagi. Ini sakigi masanupi priyaga kangay haidana. Kara ngangnay masibo sumba salo. Bikas, nang giwa siya singbra.
Yaima sumasadu ingak ngak na hanglakpani. Bikasna mina khara khara haina bagi wanida. Ado siengi siengdi haibadi aidi khangdi. Adu gihaladudi ima hoinasu mana pirapa sapota saganu haidana adum khara khara hairiba halnida. Asi hairaga yaimasu wakhalda khara khajik khalli. Yaimagi matawduda Bikasna sumnamu yaima kadawrage nangbo khangdida tamosi adugi nupido ine sakhigi masanupi Priyaga khangnaramadi imana mamang thakta wahi kaya kaya maromama aikhoida haikhiba mayam sing aduga yaima kari kari hairibano adugi ine sakhina pirakpa sapose ima hoina pak pak na saganu mahi posem jadu yamna hai haidana imana su yamna kanna kanna haiduna aikhoisi wafam kaya maromama imana haiduna lakhibani hoi ima hoina su damaina hainai ine sakhigi mahaki nupa laikhida basisu mahakna mita posem kapada lahen halakpada migi lahen halakpaduda mahaki maupuroibado mapuroibaduda dasa swandana adumak sangkhibaduna mapuroibado punsi tiengkhibani hainai ida tamosi madugi mama masadugi yumdaga hek satlaga adumak tumlaba sala handa maragasi mong mi tok tokhalakli itaw oirambasu yai mina kai kaino khara adum hainaraklabanina aisu singnataba ngamde itaw sidi ngalingai matam sida baba ka ima ga dai petang hayudragadi oirambagana oirame oiramdragana oiramdre adubu baba ka ima ga tana hudragadi aidi masigi thabagasi pamdi onthona pamkhidreda itaw faresi yumda khara thuna chatlaga baba ga ima ga do tanaraga muktang yengega yenglo asi hairaga Bikas mahaki mayumda dumak sangkhri tawriba mong matawsing mina hairakliba wahaising asi yaima sodumak taduna masasi nungsuk nungjana na dumak lakli mayumda yauraba kanda mama umoni hingkholda namana masing pengduna leirami mapa nanda su leirami yaima masadu inung nungai tana lakpaduda yaima gi mawong matodu uraga nandana sumna hairai yaima kadawrage nangbo baba ga ima ga dong yaktang thabak leplaga mangol gi dhari sita petang lapiro kaino mana hairisi mama aisu khangdi kadoba yaurasano miga phuna sainabaga yauraklaba salo masasi isuk suk tharaga lakpagum tawida baba moi baba haipetang hangbirusi asi hairaga matai manau anido ingak ngakna yaima gi manak tamna dumak lai mangol gi dhari duda makhong yan tharaga phammi yaima su mama mapa anisu yaima gi mapa nandana se kaidawrage nangbo nasaga ngamdrabo baba ima ai sa karigumba amata hek tawdi mamang thaktagi ine sakhina pirakpa sapot saganu haidana aikhosi imana yamna kana hairaga lakhibani adubu ngasidi mina khara khara ngangnai haidana iyamba si ine sakhigi nupi masa nupi siga koinai haidana imanaba Bikas na ingonda hairai kari wanu hairisibo nati nangna hairaklibasi sumdi sumlabra ima sumba lanbra haibududi aisu khangdre imanaba Bikas na tamlapka pauni imanaba Bikas na tamlaibado aingonda di mahakna nong matamasin thiba matangang lakhidraba imanabani mi na su khara khara ngangnai haidana mahaksu aingonda pawo si tamlapani dadana halaklaba matamda amuktang di masigi maramda siangba si amuktang di khangbiyo karigumba mina khara khara mamang thaki matamdagi hauna khara khara nimphung ngangnariba madugi ahaladugi masanupido hek kwairamlabadi aikhoigi imung asi nongma natraga nongmadi khabai khara sabadi soidri masanupa yaimagi wafam ase taba matamda mama su khangsau soninglai yarisi nang soduda haksina khanjaluranu nayambado hore laklaga ayamukta ngangi mina tawganu haiba thabak asida mahakna dum tawraga lairisi karigino petlingai matamdagi hauna mana piba sapoto saganu haidana ainasu phanakan hek thembani nane sakhi hariba nupi asisu mahakna mahi posem kapada mina lahen halakpada mahaki mapuroibada sangkhidana mapunsi nganna tengkhibani yari ima ai sasi kanomi tok tawre yare se isa sidi ka hena thoina su khanjalunu
Nayamba laakanda ay sungangi. Asum tawdana hingkolgi mana masing mayam sing ado khara makai su heklai. Aduga napi sing ado su loina sengdoklaba matungda sitnan hekta loisili. Numidangi matam yorakpaduda Vikas asomda sumasado kaigumba ama hektaw tawi. Ngasay wari sing ado loina lekibaduda Vikas na muksu wakhalda khalli. Ay na ngasay lekiba wari sing ado yai magi mayumda amuk karan taraklabadi ay di onthok na tangkreda. Kanana hairaki imanaba Vikas na hairakpani hairabadi ay siya narakledo. As ay sukaday waidagi kokno gyameng kamati hektadi. Asi hairaga Vikas umahaki kaada dumtumina laikre. Saksanaba tawraklaba matamni. Rahul supraprap laglaba matung mahaki kaada sangkre. Aduga sa ising sanaba haidana mahaki saruk mapana duda tumina pamthaduna saksaba horaklaba matamni. Mapanandana alsaba ay nangwanda karigumba karangi. Asok kuiba matam si ipaga isaga wari watay sanarakpasi paang hekta pangdrabani. Peklingay matam dadi wari watay sanabasi amna panglai. Adubu na koy sauraklaba matamni wari watay sanabasi su pakpak hekta pangkidre. Paba kari wari no nang siyang na dehayo noy ingkalak laba matamni. Pakang na sabi nung sinungangi apa-ampam daloy na paurak laba matamni. Aduna ay nahangliba wahanggi pakum nang nasum na pigadabani. Sigi awang laikaygi nani sakigi masanupi priyado nang kakangay haribasi sumbra. Wahang ado hanglapa matamda Rahul saksaba sablepi. Hupke haidana tauramba sa komadusu mayay wada sablepkri. Mama umoni na hayo kangnadabra siyang bado adum hayo. Paba magay ka kangnabadi ngasidagi na sahi animuki mayamukti sujalai. Asok kuiba matamasi namaga napagada karigumba mataso haidaba nang na. Nang bupikling ay matamda masigi hala sigi mahak na piba sapoy kay karigumba matasagano haidana namana suyam na kanisin na kibatay. Paba aduna duni adubu sidi pakang na sabigi apam-pamdagi marini. Maduga laigi tinggi tawdok watok sing aduga pakang na sabigi apam-pamda haibasiga karigumba mata mari lainande. Hay mari lainade habiyaroy. Kanana kangni phattaba ama matawraklabadi. Nane sakigi nupadusu mahak na mahay posemida kapa matamda. Yengo mana kapa matamda mido na lahan halakpada maagi nupa naraga lajabadusu kasu itaw tawdana dumak siribani. Naribane haidana tawribadusu lok lehaw kaktani. Aduna mama mapa mahay posem jadu hayba masasing asisu haiti haybaga amatay yaroy. Hayba su dumak yawrakani haytaba su dumak yawgani. Aduna kanana kangba asok sangba sa hili sang sitpa mama masado. Adum nungay na laibang amido kari maram gino nang nakukto kalo. As paba yare sigi maram da natraga diwari si sanangay amatalay trabara. Hay nang siyang damarak si karigumba ama itawag tawraga hanaga mawang ama iman manadre. Hana di iman ipa nangang basi kina dumaksat pani. Adubo handakti nang hanaga iman manadre. Masi kari maram da gino nang nasana bhap tajaw. Paba ay ngawdi ay sana gyan tajay. Paba na ay bungang lakadabanati. Ay isana wakal kantaba ngamba ahal ni ahal nasano pa ahal. Hoy ni isano pa ahal ni nang wakal kantaba ngamba angang ni ay kangi. Adubu tawri bapum na magsinga se kong tangjindrikanda sina pabra sina patabra haibado imu mununggi ahalaman singda tanaba na patabra haibanida. Paba ay nanupi angang koy bada paba ga imagada dum hairaga laygadra. Hoy atopa nupi angang koy raklabadi kara supay madu dinati. Laikay sida kay keno khara hainariba nupi sigi masa nupi do nang nakwaraklabanina hayang madugi apapata dai tapom na magsingado nang tholakloy haningay tamba ngamra. Ha kanana khangni aikhoigi imung manung sida kalakpe mandana posem jadu kaplaklabadi. As paba madugi mawaga amata logdi. Ya mawaga logdi haine adudi nang nahan makai nang na manguribadudi ahing khudingi laitribadudi kadayda satlui. Ha ahing khuding yumda hanjilaktribado nang kaday satloy. Ay sunupigi mayumda tumuribani. Mama masa khakta laibado ay na ngaksingdana lairibani. Isadi thawnawan thawna phakreda. Mama masa khakta laibado nangsu nungaitadana ngaksemba dumak yaruriba. Tok. Hayang maduna phapata daita tholaklabadi ay koy chen halakano.
Asumna hek haikiba matam aduda Rahul adu sauduna sak saba phau chafam khangde haidana masado adumak sauraga thokri. Nasanu pasi yararoi. Samjinnaba yadraba mongda tekri. As ngangna bon thokna wagadorida. Kari karam tawdana. Aigi sanupagi wakhalasi asok thuna onkiba. Asum tawdana Rahul su mahaka khangnajariba nupi Priya sigi yumda dumak chatlaga dumak tumthakre. Numit nini humnimuk lairaba matungda Rahul mayumda lakle. Mahaki masase karigumba ma itaw tawraga masase saubugum tawi. Mama mapa amadi manaw nupa suwa matangangdi. Nandana wakhal khalli. Aigi sase karino. Mina ka posyam tawsilaklabra. Mama masa ni desu mina khara hainaribasi. Masi chumba tari. Asi hairaga nandasu wakhal khanduna lairingai. Ngai haktangi matung Thabal chongba satlugia haidana Rahul su mamada haipet hairam laba matungda dumak satkre. Yai madi masada karigumba amata khanba tawda lairik adum paaduna lairi. Asumna sakraba matamni. Yai masu ahing thenglaknaba matam pung ama phawbada mahak lairik paaduna lairami. Pung ama hek tasilaklaba matam maduda Rahul su mahaki gari makholado adumak thawjilai. Thong si sumna khaktangi ngasilaga thambani. Lonba makti pura lonba natri. Rahul su thong ado hangdoklaga dumak sanglai. Aduga mahaki kaada sangkhri. Pirol hongdoktuna hingi matam maduda murum solaga isay asi lepa laitana sakpa horkli. Makholado taba matamda yaimana. Kaino torisana? Ahingi matam masida halakli aduga tuminadum kok tumagaidi. Isay saklaga muk sanarkli. Ay kakasi plap thangnaribani. Ka thangnaraga mu isay saksilaklabadi lairik pari kaise amata khangdraba sala. Tamo. Asumna kawi. Asumna kauba matam maduda sablepkhre. Karigumba amata hek khumlakte. Phare ai suma taxi pathoklaga dumak tumthanaba tawragi. Asi hairaga makha tana muk paana bo hotnai. Ngai haktang lairapa matungda laikagi hui mayam asi suma phamarang khangdana pangkhongda khongba horkli. Rahul gi ka manungda kanagumba misak amana phi asi kanthok phi asi mathang thupagumna makhol khara thopagum tawrakli. Madu phawbada yaima karigumba amata hek hairamdi. As matek sikhak paagi khanbada lairaka se pafamga amata hek khangloidrida. Tamo tumba yadrabo. Asumna khairuba matamda kanagumba amata nasu khumlakti. Kari ahal saktanu masibu. Asi hairaga wakhalda khalli. Phare ngai haktang dia su thoklaga yenglurage. Tamona toribase karino. Phi budi thopli haibabu ahingi matam masida phi amuk kan dana sanaribase. Asi hairaga yai masum hakna phamiba tebal ado madudagi thorakli. Mahaki kaga mayambagi kaga adum thangnarabani. Yumjaw tana sakadaba kaagi lambi asidi amakhaktani. Mayambagi ka se phawraga yumjaw taga doribani. Aduna mayambagi ka asida hepet changsilaga yenge khandana thongjinda para blaklaba matamda padara do hagatuna yenglubani. Mayambagi ka asidi mai muthatli. Tawbadabu yumjawgi thandorakliba mainga lasina mami sami oina urakpani. Mayambagi ka da lairiba phian adugi manakta musinmuna kanagumba misak ama saptingba makhai wangthrang wangna leplibado madu uthuri. Madu uba matamda masase swai lauba ama phawkhri yaima. Ish kaino tori sidi tamona tena. Asi hairaga wakhal khalli. Asumna ngai haktangi matungda mayamba Rahul su prap lakladuna thonga do haidorakli. Aduga yumjawda sanglak matam maduda thonga do lok tawri. Mahaki ka tamna lakpani. Yaimagi tawramliba phibam mata aduda yaima tumurodana kana yengino. Yaima masado thak launa nitli. Tawriba mong mataw singa sida masasi su ingangaklabani. Yaimana tamo kasu thoidokpa mata tawdida. Asi hairaga yaimasu phian tamna dumak yengi. Adubu angakpagi matawda phianda kanagumba amata hek lairamdi. Phianda hojik lehobado kanagumba amata hek lairamdre. Yari aisu aigi phamda sanglaga dumak tumlagi
Salo salo, nangi nafamda dumak tumba sanglo. Asi hairaga yaimasu mahaki mafamda dumak tumba sanglai. Adubu tumthabasi iya yaramdi. Ish, hauzik torakliba mawang matoksinga dudi kari matalang ono. Aidi sasi onthokna kikreda. Pai, ngayhaktanggi matungda kari karam tawge haibadu yengba tari. Asi hairaga yaimasu makha tana amata hek tumthadi. Pung adusu phagi-phagidagi pung ani taslakadari. Yaimadu tumthaba yada asum lairingai tanjaduda mayamba Rahulgi gari masasi sinba thongna sumang asida kanagumba amana ko induna sanabagum makhol khara thokpa horkli. Yaimasu madu makhol adu thokpa matamda masad ingangakli. Sumang asida kanano ko illaga gari asi sanaribasi. Tamupo sangkoida gari asi thokalamdrabara. Asi hairaga wakhaldasu jaja yamna khalai. Yana kha paring adumda lairiba nurasa phudusu kanagumba amana akoiba yumasigi dhariya koibado lamtaibagumna makhol khara thokpa horkli. Nupi amagi khonjal da wari haibagi matagumna sorma pising adusu sauna adumak holli. Yaima tawriba mawng matawsing asida masa singakpana su kham thengli. Aduga sanggoida kupliba I mayam singadusu Sanggoigi mathakta kupliba I mayam singadusu amamam anida oina kana nano masak masama ta khangtaba misak kharana murum solaga singthabagumna sanggoi asi sidokpagumna makhol khara su thokli. Yaima tawriba mawng matawsing asida masasi laiba amata hek ngamdri. Ka thangnabada lairiba mayamba sisu mathanta kanagumba amaga murum solaga masilda sosumna hairi. Ay laage. Mafam jaga sida ay lainindre. Ay laage. Asi hairaga yamna pakatpa amagi matawgumna masilda sumurum soli. Yaima tawriba mawng matawsing asida masasi hagopa phawbada ngamdri. Mama mapada kauraga yengsira khalli. Adusu madu ngamdri. As kamain tawni sidi. Asi hairaga wakhal khana lairingai tanjaduda mayamba se mafam marang khangdana nokpa su awrakli. Aduga amuksu kappagum tawi amuksu nahi. Mangola sigi mayai wa asida kanagumba miyoi kharana suru nairaga kosen bagum sanabagum tawba horakli. Aduga kanagumba nupi amana ware haibagi matagumna sor holaga lamtaiba siso dumak lepa laiti. Ngasaidagi tarakliba khonjal mayam asi lepa laitana dumak mathang taba horaklabani. Asumna lairingai tanjaduda yaima masada pangal ama phudoklaga asumna su wakhal khalai. Ay tamogi manak asida kitang thuna sanglaga tawriba mawng matawsing asi karino amuktang hangdaba yadri. Asi hairaga yaima mahaki kaadagi parap tholakle mayambagi kaada khara thuna sanglai. Kangkhala se haidokpa matam maduda mayamba se khongrai salaga dumak phamlaga masilda murum solami. Mawng matawduda yaima masado kamprek khanglabani. Tawriba mawng matawsing asi karino haidana masilda sumurum sonbaga loinana mahaki mayamba kauhrakli. Tamo. Asum hek hairuba matamda mayamba Rahul asi tumina dumak hipthakri wadi amata nganglaktri. Kaino tawriba sina aibu imada mungtang hokdoksira. Hokdoki. Asi hairaga satke haidan hek tawba matamda mayamba Rahul adu mamit sat pangtholakli. Aduga imung anglaga mamit adu ngangsangangba makai. Manaw no pa yaimada makut adu taplaw na lamlaga mangaksa madok taplaw na makut na paisinkri. Matawduda yaima masasi kamprek khangbaga loinana masasi ipapakatli. Tamo, aigi khawri simukta thado, tamo. Mayamba Rahul karigumba amata nganglakti. Sa amana ngangbagi makholgumna adong ngangduna lay. Matilsu ararara tabagumna karigumba posak ama sagani haidana masasi muktuna laybagum tawi. Asum tawdana lairingai tanjaduda yaima masasi yamna kanna khonjal amuktang thokna lawge haidana mamaga mapaga kaurai. Asum hek lawba matam aduda makut ani sangduna Rahulgi manaw nupa yaima sida melakli. Manaw nupa yaima sunan thokna bohotnaba matamda muknarakli. Rahul su kangtholdagi tarakli aduga masi manaw muknarakli. Yaima sumasasi kanjana ba haidana thado haidana yamna kana ima baba hairaga lawraklami. Tawriba pumnamak singa sitaraba mali.
Mapa Nanda amadi mamasu sa prap sanglai. Hai, kaino tawrido? Se, thadose. Asi hairaga mama mapa animak sanglaga makut adu thadoknaba yamna kana hotnarami. Masa nupa Rahul adu ai misage haidana ngangangdana mahaki khonjel nataba atopa misak amagi khonjelda makhonjel adu thokna ngangba horakle. Mapana, hai, nang tawrido karino? Se, thadose. Asi hairaga namdana singthoi. Adubu Rahul yade sanggi haidana pungtawdu tawi. Asumna lairingai matam maduda mapana khupakna hekta thajingkhre. Rahul gyan manglaga adumak takre. Ish, kaino tawri sidia? Ibungo, se, kaidawrage se? Yaima makhanawdo nari tawrubaga kanaga mislubaga masasi wangang phamga amata khangdrabani. Baba, aigi khanawsi thokna nakreda. Se, masigi masasi mathong maram amata gyamen tadi. Asi hairaga Rahul gi makut makong singado punsinduna dumak thanami. Se, mama, nasanupa yai masigi kaada pulap satlaga wari watai sanasi. Asi hairaga yai mama haki ka tamna dumak lai. Se, wari singado kamai tawribano? Asumna hek hangba matamda wari singado lepa leitana loina tamlakle. Asumna wari singado loina khanglaba kana duda masanupa se karigumba khara tawre haibase khanglai. Ngai haktanggi matungda Rahul mikap thorakle. Rahul na asumna hirai. Ima, aigi khong khut asi punsinduna thamlibase kari maramgino? Se, aigi khong khut asi amutang thadoo. Ima. Asumna haiba matam aduda makhoigi yumyai aduda kanagumba mioi kharana hangkat anta kosen senduna sanabagumna nupi mama masani khak nokhedana kosen senbagumna makol khara tarakle. Makol adu taba matamda yaimadi masadu leiba ngamlaktre kisu yamna kiri. Mapana, se, isa sidi kasu thoidokpa amata tawrosi. Tawroi. Asi hairaga yaimada themjilli. Mama, nasanupa ahal asi mikap thokpara muktang yengera. Ai talida. Yumyai sidasu kaigumba makhol khara tari. Yari, ai yenglagi. Asi hairaga masanupa ahal Rahul na tumliba kaaduda haiphet chaptharaga yengubada masanupa adu di karigumba amata mikap thokti. Hausik ngihaktangi mamangda ngalaiba khonjal aduna kanagi khonjal no haibada Mapa Nanda ingak-ngaklabani. Hausik ngalaiba khonjal aduna kanagi khonjal? Asi hairaga Nandasu ingak-ngakna lairami. Asomdana kamdawri Sakhi makhuta laidhi ama pairi. Masanupi Priyasu manakta dumak sangli. Priya na hairai. Ima, aidi masigi nupasi lawdaba yaroiko. Maga aiga isagi oiba marisu siatna dumak thamkhrabani. Hanjin. Madugi wafam adu taba matamda Sakhi mamik khana masanupida yenglai. Wadi amata ngangde. Mamagi miyeng aduda masanupi Priyasu kari hairibanu haibadu mahaksu bhab tari. Masanupigi matawoduda mama Sakhi na hairai. Hai, nupa masado yamna phaba angangni. Nangidamakta ni haidana isu phanaba yamna kanna mahaksu nanga khangnaba matamdagi hauraga yum asida dum lehelakpa natra. Matam chupada mayumda sungan hanjindana yum asida dum lehelakpa natra. Marak-marakta khara salambagi wani. Hoi ado ima, aidi oidaba yaroiko. Masanupa si nang koi haiba khangkhre aduna section thorang khara lakhalakadori. Aduna masi phanaba ikhoisu kaino khara tawdaba yadabani. Adunani aina tawribasi. Asi hairaga makhuta pairiba laidhiadu mamit mapaduda haiphet yatli. Aduga mabuk waduda su sak launa thilli. Asumna hek thinba matamda asomdana Rahul masado koilaw lawba horakle ahingi matam aduda mamit adusu kaire haidana hekta koilaw lawrai. Tawriba pumnamak sing lawraklibasi masana gyan men taraga lawrakpa nati. Ngihaktang lawraba matungda amuk saplepi. Mama umoni di masana law khongduna tawriba mong mataw sing asida prap sangsilai. Aduga Rahulda, ibungo, se, nang amukta gyan taro se, ibungo. Asi hairaga masanupada soli. Asomdana masanupi Priyasu mapi marol honglai.
ꯑꯗꯨꯒ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯥ ꯔꯥꯍꯨꯜ ꯑꯁꯤ ꯃꯥꯒꯤ ꯊꯋꯥꯏ ꯑꯁꯤ ꯑꯃꯨꯛꯇꯪꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯍꯟꯕꯤꯌꯨ. ꯑꯩꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯝꯅꯅꯕ ꯑꯩꯁꯨ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯧ ꯇꯧꯕ ꯍꯧꯔꯛꯂꯒꯦ. ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯆꯥꯅꯨꯄꯤ ꯄ꯭ꯔꯤꯌꯥ ꯑꯁꯤꯁꯨ ꯃꯃꯥꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯈꯔ ꯄꯥꯕꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯔꯝꯗ ꯈꯔ ꯃꯈꯩꯁꯨ ꯑꯗꯨꯃꯛ ꯈꯪꯂꯕꯅꯤ. ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯥ ꯇꯣꯉꯥꯟꯕꯗ ꯆꯪꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯀꯦꯟꯗꯜ ꯊꯥꯜꯂꯤ. ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯣꯏꯕ ꯊꯧ ꯈꯔ ꯇꯧꯕ ꯍꯧꯔꯛꯂꯦ ꯃꯍꯥꯛꯁꯨ. ꯇꯤꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕ ꯃꯌꯥꯝꯁꯥ, ꯅꯈꯣꯏ ꯔꯥꯍꯨꯜꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯀꯩꯅꯣ ꯈꯔ ꯆꯥꯏꯊꯣꯛꯎꯁꯨ. ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯁꯞꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯇꯧꯒꯗꯕꯅꯤ. ꯑꯗꯨꯒ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯅꯈꯣꯏꯅ ꯃꯥꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯀꯗꯕꯅꯤ. ꯑꯁꯤ ꯍꯥꯏꯔꯒ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯄ꯭ꯔꯤꯌꯥꯁꯨ ꯃꯁꯥꯗꯨ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯅꯣꯛꯄ ꯍꯧꯔꯛꯂꯤ. ꯑꯁꯣꯝꯗꯅ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯇꯧ ꯑꯃꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯝꯅꯕ ꯍꯧꯔꯛꯂꯝꯃꯤ. ꯇꯤꯟꯊꯛ ꯑꯁꯤꯗ ꯁꯨꯔꯨ ꯅꯩꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯁꯥꯟꯅꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯊꯣꯔꯛꯂꯕꯅꯤ. ꯌꯨꯝꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝꯗ, ꯍꯥꯏꯕꯗꯤ ꯀꯣꯟꯊꯣꯡꯒꯤ ꯃꯥꯏꯀꯩ ꯁꯣꯝꯗ ꯍꯧꯔꯛꯂꯤꯕ ꯎ ꯋꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯄ꯭ꯔꯣꯛ ꯂꯥꯎꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯨꯗꯦꯛꯄꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯇꯥꯕ ꯍꯧꯔꯛꯂꯤ. ꯃꯈꯣꯜꯁꯤꯡ ꯑꯁꯤ ꯀꯤꯕ ꯍꯦꯟꯃꯜꯂꯛꯄꯅ ꯅꯟꯗꯅ ꯑꯁꯨꯝ ꯍꯥꯏꯔꯛꯏ, ꯏꯆꯥ ꯅꯨꯄꯥ ꯑꯁꯤ ꯑꯁꯣꯝꯗꯒꯤ ꯄꯣꯠ ꯈꯔ ꯊꯥꯕ ꯃꯥꯜꯂꯤ. ꯃꯁꯥꯁꯤ ꯑꯁꯣꯝꯗ ꯁꯨꯝ ꯂꯩꯔꯤꯕꯁꯤ ꯄꯣꯠꯁꯦꯝ ꯈꯔ ꯊꯥꯔꯛꯂꯝꯒꯗꯕ ꯃꯥꯜꯂꯤ. ꯑꯩꯁꯨ ꯒ꯭ꯌꯥꯟꯃꯦꯟꯒ ꯑꯃꯠꯇ ꯍꯦꯛ ꯇꯥꯈꯤꯗ꯭ꯔꯦꯗ. ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯧ ꯍꯥꯏꯕꯗꯨꯅꯤ. ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯆꯥꯛꯁꯪ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯂꯩꯔꯤꯕ ꯊꯣꯡ ꯑꯗꯨꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯈꯥꯏꯔꯒ ꯏꯃꯨꯡ ꯇꯝꯅ ꯄꯔꯞ ꯆꯪꯂꯛꯄꯒꯨꯝ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯒꯤ ꯃꯈꯣꯜ ꯀꯞꯄ ꯂꯥꯎꯕꯁꯤ ꯑꯗꯨꯃꯛ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯕ ꯍꯧꯔꯛꯂꯤ. ꯈꯣꯡꯖ꯭ꯔꯤ ꯃꯈꯣꯜ ꯃꯌꯥꯝ ꯑꯁꯤꯁꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯛꯇ ꯇꯥꯕ ꯍꯧꯔꯛꯏ. ꯂꯥꯞꯅ ꯇꯥꯝꯅ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ, ꯑꯗꯨꯒ ꯑꯅꯛꯄꯗꯁꯨ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯇꯥꯕ ꯍꯧꯔꯛꯂꯤ. ꯃꯈꯣꯜ ꯑꯁꯤꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯡꯅꯤꯟ ꯅꯤꯜꯂꯤ. ꯌꯥꯏꯃꯗꯤ ꯃꯁꯥꯁꯤ ꯀꯤꯕ ꯑꯁꯨꯝ ꯍꯦꯜꯂꯛꯂꯤ. ꯔꯥꯍꯨꯜꯗꯤ ꯃꯁꯥꯁꯤ ꯇꯤꯡꯇ꯭ꯔꯝ ꯇꯥꯕ ꯃꯈꯩ ꯃꯕꯨꯛꯇ ꯂꯦꯡꯉꯦ ꯊꯤꯜꯂꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯂꯕ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯕꯅꯤ. ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯌꯥꯝꯅ ꯀꯟꯅ, ꯅꯟꯗꯥ, ꯎꯃꯣꯅꯤ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯨꯅꯦꯍꯦ, ꯇꯥꯕ꯭ꯔꯣ ꯅꯈꯣꯏꯕꯣ? ꯑꯁꯨꯝꯅ ꯃꯄꯥꯜꯗꯒꯤ ꯀꯧꯔꯛꯏ. ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯑꯍꯜꯒꯤ ꯈꯣꯟꯖꯦꯜ ꯉꯥꯛꯇꯅꯤ. ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯇꯧꯕꯗꯨꯗ ꯅꯟꯗꯅ ꯑꯃꯨꯛꯇꯪ ꯊꯣꯛꯀꯦ ꯍꯥꯏꯗꯅ ꯇꯧꯏ. ꯃꯗꯨꯗ ꯎꯃꯣꯅꯤꯅ, ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯅꯠꯇꯦ, ꯍꯧꯖꯤꯛ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯀꯅꯥꯅ ꯀꯧꯔꯛꯀꯗꯣꯔꯤꯕꯅꯣ? ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯄꯥꯜ ꯑꯁꯤꯗ ꯌꯥꯝꯅ ꯇꯝꯅꯔꯤꯕꯅꯤ. ꯍꯣꯏꯅꯦꯍꯦ, ꯑꯩꯁꯨ ꯏꯁꯥꯁꯤ ꯒ꯭ꯌꯥꯟ ꯑꯃ ꯏꯃꯥꯡ ꯃꯥꯡꯂꯤ. ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯪꯒꯤ ꯊꯣꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯀꯧꯈꯥꯏꯈꯤꯕꯒꯨꯝ ꯇꯧꯔꯤꯕꯗꯣ, ꯃꯗꯨꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨꯕꯅ ꯐꯔꯣꯏꯗ꯭ꯔꯥ? ꯌꯦꯡꯉꯒꯨꯝꯁꯤ, ꯍꯌꯦꯡ ꯒ꯭ꯌꯥꯟ ꯇꯥꯅ ꯊꯣꯛꯑꯒ ꯌꯦꯡꯉꯁꯤ. ꯍꯣꯏ, ꯐꯔꯦ. ꯑꯁꯤ ꯍꯥꯏꯔꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩ. ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯤ ꯑꯁꯤꯕ ꯄꯨꯊꯣꯛꯂꯝꯗꯥꯏꯒꯤ ꯄꯨꯡꯖꯥꯜ ꯊꯤꯜꯂꯒ ꯏꯁꯩ ꯁꯛꯄꯒꯨꯝꯅ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯁꯤꯗ ꯎꯔꯨꯔꯨ ꯎꯪꯅ ꯍꯦꯛꯇ ꯂꯦꯞꯄ ꯂꯩꯇꯅ ꯃꯈꯣꯜ ꯇꯥꯕ ꯍꯧꯔꯛꯂꯤ. ꯃꯈꯣꯜꯁꯤꯡ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯁꯥꯁꯤ ꯂꯩꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯍꯦꯛ ꯈꯪꯗ꯭ꯔꯤ. ꯌꯥꯏꯃ ꯑꯃꯗꯤ ꯃꯃꯥ ꯎꯃꯣꯅꯤ, ꯃꯄꯥ ꯅꯟꯗ, ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯒ꯭ꯌꯥꯟꯃꯦꯟ ꯇꯥꯗ꯭ꯔꯤ. ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯔꯥꯍꯨꯜ ꯑꯁꯤ ꯃꯃꯤꯠ ꯄꯥꯡꯗ ꯌꯥꯝꯅ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯃꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯌꯥꯁꯤ ꯍꯤꯒꯠꯂꯒ ꯅꯣꯛꯄ ꯍꯧꯔꯛꯂꯤ. ꯏꯃꯥ, ꯇꯥꯃꯣꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ? ꯑꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯂꯩꯇꯥꯐꯝꯒ ꯑꯃꯠꯇ ꯍꯦꯛ ꯈꯪꯗ꯭ꯔꯤ. ꯀꯩꯁꯨ ꯇꯧꯔꯣꯏ, ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯌꯨ. ꯑꯁꯣꯝꯗꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯧ ꯇꯧꯔꯤꯕ ꯄ꯭ꯔꯤꯌꯥꯅ ꯃꯆꯤꯜꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ. ꯅꯪꯗꯤ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ. ꯅꯪꯗꯤ ꯑꯩꯒꯤꯅꯤ, ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ. ꯅꯈꯣꯏꯒꯤ ꯅꯃꯥ ꯅꯄꯥꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯈꯪꯂꯤ. ꯑꯗꯨꯅ ꯅꯪꯁꯦ ꯑꯩꯈꯣꯏꯅ ꯀ꯭ꯋꯥꯗ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯅ ꯅꯪꯁꯦ ꯄꯣꯠꯁꯦꯝ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯊꯥꯔꯒ ꯅꯪꯁꯦ ꯐꯥꯅꯕ ꯌꯥꯝꯅ ꯀꯟꯅ ꯇꯧꯈ꯭ꯔꯕꯅꯤ. ꯍꯌꯦꯡ ꯍꯥꯏꯕ ꯍꯌꯦꯡ ꯑꯁꯤ, ꯃꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯅ ꯍꯦꯛ ꯂꯥꯟꯈꯤꯕꯗ ꯅꯪꯗꯤ ꯑꯩꯒꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ. ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯤꯌꯥꯁꯨ ꯃꯃꯤꯠ ꯃꯅꯥ ꯉꯥꯡꯁꯪ ꯉꯥꯡꯕ ꯃꯈꯩ ꯅꯣꯛꯂꯛꯂꯦ. ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯅꯟꯗꯁꯨ ꯃꯊꯥꯁꯤ ꯑꯣꯟꯊꯣꯛꯅ ꯁꯥꯕ ꯍꯧꯔꯛꯂꯤ. ꯅꯟꯗꯅ, ꯏꯕꯨꯡꯉꯣ, ꯅꯃꯥꯁꯦ ꯊꯅꯝꯂꯒ
ꯃꯈꯥꯒꯤ ꯅꯪ ꯀꯀꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇꯪ ꯆꯠꯂꯨꯁꯤꯔꯥ? ꯕꯥꯕꯥ, ꯀꯩꯒꯤꯅꯣ? ꯅꯪꯒꯤ ꯅꯌꯥꯝꯕꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏꯗ꯭ꯔꯤꯗ. ꯅꯪ ꯀꯀꯥꯗꯣ ꯑꯃꯨꯛꯇꯪ ꯀꯧꯔꯒ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯀꯩꯅꯣ ꯈꯔ ꯐꯅꯕ ꯌꯦꯡꯁꯤ ꯍꯥꯏꯗꯅ ꯑꯩꯁꯨ ꯋꯥꯈꯜꯗ ꯈꯜꯂꯛꯏꯕꯅꯤ. ꯏꯃꯥ, ꯂꯥꯇꯦꯟ ꯊꯥꯎꯃꯩ ꯑꯃ ꯊꯥꯡꯒꯠꯂꯒ ꯂꯥꯇꯦꯟ ꯊꯥꯎꯃꯩ ꯑꯃꯅ ꯑꯩꯈꯣꯏ ꯄꯨꯔꯒꯦ. ꯍꯣꯏ ꯍꯣꯏ. ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏꯁꯨ ꯂꯥꯇꯦꯟ ꯊꯥꯎꯃꯩ ꯑꯃꯁꯨ ꯈꯜꯂꯛꯂꯦ. ꯑꯗꯨꯒ ꯂꯥꯇꯦꯟ ꯊꯥꯎꯃꯩ ꯑꯃꯁꯨ ꯃꯈꯣꯏꯅ ꯄꯥꯏꯅꯕ ꯍꯥꯏꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤ, ꯃꯄꯥ ꯃꯆꯥ ꯑꯅꯤꯃꯛ. ꯔꯥꯍꯨꯜꯁꯨ ꯃꯈꯣꯜꯗꯤ ꯊꯣꯛꯇꯦ, ꯑꯗꯨꯕꯨ ꯃꯁꯥ ꯃꯊꯟꯇ ꯄꯨꯡꯅꯣꯛꯇ ꯅꯣꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯔꯒ ꯃꯁꯥꯁꯤ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯤ. ꯑꯁꯨꯝ ꯇꯧꯗꯅ ꯃꯩ ꯑꯁꯦꯡꯕ ꯊꯥꯡꯒꯠꯂꯛꯄꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯇꯥꯈꯤꯗ꯭ꯔꯦ. ꯇꯧꯕꯇꯕꯨ ꯔꯥꯍꯨꯜꯒꯤ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯕ ꯃꯤꯠꯅꯣꯛ ꯑꯗꯨꯗꯤ ꯃꯃꯥꯗꯨꯅ ꯑꯗꯨꯃꯛ ꯀꯤꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤ. ꯑꯁꯣꯝꯗꯅ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯂꯤ. ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯈꯣꯏꯅ ꯎꯈꯤꯕ ꯇꯥꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯔꯝꯗꯦ. ꯅꯟꯗ ꯑꯃꯗꯤ ꯌꯥꯏꯃꯁꯨ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯌꯨꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ. ꯃꯅꯥꯎꯅꯨꯄꯥꯁꯨ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯔꯛꯂꯤ, ꯑꯗꯨꯒ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯤ. ꯃꯅꯥꯎꯅꯨꯄꯥꯁꯨ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯇꯥꯆꯧ, ꯁꯤꯗꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯧ ꯈꯔ ꯇꯧꯔꯒ ꯑꯩꯁꯨ ꯐꯒꯗꯕ ꯃꯥꯜꯂꯤ. ꯍꯥꯟꯅ ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯝꯗ ꯑꯁꯤꯒꯨꯝꯕꯁꯤ ꯑꯃꯨꯛꯐꯛ ꯇꯧꯔꯛꯇ꯭ꯔꯤꯕꯔꯥ? ꯇꯧꯕꯗꯤ ꯇꯧꯔꯛꯇꯦ, ꯑꯗꯨꯕꯨ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯐꯦꯠ ꯌꯦꯡꯕ ꯃꯇꯝꯗ ꯃꯍꯥꯛꯁꯦ ꯊꯥ 3-4ꯃꯨꯛꯇꯤ ꯁꯨꯔꯦ ꯌꯨꯝꯗ ꯆꯥꯡ ꯅꯥꯏꯅ ꯍꯟꯖꯤꯜꯂꯛꯇꯕ. ꯌꯨꯝꯗꯒꯤ ꯍꯦꯛ ꯊꯣꯛꯈꯤꯕꯗꯨꯅ ꯅꯨꯃꯤꯠ ꯇꯥꯔꯀꯥꯟꯗ ꯍꯟꯖꯤꯜꯂꯛꯄ, ꯑꯗꯨꯒ ꯑꯍꯤꯡꯒꯤ ꯅꯣꯡꯌꯥꯏꯗ ꯍꯟꯖꯤꯜꯂꯛꯄ, ꯆꯥꯛ ꯆꯥꯔꯝꯗꯥꯏꯗ ꯍꯟꯖꯤꯜꯂꯛꯄ. ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕꯁꯨ ꯃꯁꯥꯁꯦ ꯑꯃꯠꯇ ꯌꯥꯗꯦ. ꯉꯥꯡꯅ ꯁꯛꯅꯕꯁꯨ ꯑꯃꯠꯇ ꯍꯦꯛ ꯌꯥꯗꯦ. ꯇꯥꯆꯧ, ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯄꯥꯡꯅꯕ ꯑꯗꯨꯝ ꯊꯝꯃꯁꯤ. ꯅꯣꯡꯉꯥꯜꯂꯒ ꯀꯩꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯈꯔ ꯇꯧꯅꯕ ꯇꯧꯁꯤ. ꯍꯣ, ꯑꯩꯁꯨ ꯑꯗꯨꯝꯅ ꯍꯦꯛ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯤꯕꯅꯤ. ꯐꯔꯦ ꯐꯔꯦ, ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯪꯁꯨ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯇꯨꯝꯂꯣ. ꯍꯌꯦꯡ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯧ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯇꯨꯝꯂꯣ. ꯍꯣꯏ ꯌꯥꯏꯌꯦ ꯇꯥꯆꯧ, ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ. ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯃꯤꯠꯇꯨꯃꯗꯤ ꯔꯥꯍꯨꯜꯒꯤ ꯃꯈꯨꯔꯥꯗꯨꯁꯨ ꯑꯗꯨꯃꯛ ꯇꯨꯝꯍꯜꯂꯤ. ꯑꯗꯨꯕꯨ ꯔꯥꯍꯨꯜꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯇꯧꯔꯝꯕꯗꯨꯁꯨ ꯃꯈꯣꯏꯁꯨ ꯂꯩꯈꯥꯝ ꯈꯔ ꯊꯥꯗꯣꯛꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯇꯧꯈꯤꯗ꯭ꯔꯦ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯅ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯆꯣꯔꯣꯟ, ꯅꯟꯗ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯅ ꯄꯨꯂꯞ ꯄꯨꯟꯅ ꯀꯧꯗꯨꯅ ꯂꯥꯛꯂꯤ. ꯆꯣꯔꯣꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯏꯁ, ꯅꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯆꯪꯕ ꯃꯇꯝꯗ ꯈꯨꯗꯣꯡ ꯆꯥꯔꯣꯏꯗꯕ ꯈꯔ ꯊꯣꯛꯈ꯭ꯔꯦ. ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯈ꯭ꯔꯦ. ꯅꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤꯗꯤ ꯃꯤꯒꯤ ꯃꯤꯁꯧ ꯌꯥꯝꯅ ꯆꯪꯉꯦꯗꯅ. ꯑꯁꯤ ꯍꯥꯏꯔꯒ ꯆꯣꯔꯣꯟꯁꯨ ꯃꯁꯥꯗ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ. ꯑꯣꯖꯥ ꯃꯥꯏꯕ, ꯑꯣꯖꯥ ꯃꯥꯏꯕꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯕ ꯂꯩꯇꯦꯗ. ꯑꯗꯨꯗ ꯃꯤꯅ ꯇꯧꯔꯛꯂꯤꯕ ꯄꯣꯠꯁꯤꯡ ꯑꯁꯤꯗꯤ ꯈꯔꯗꯤ ꯀꯨꯏꯔꯦ. ꯍꯧꯖꯤꯛꯇꯤ ꯌꯦꯡꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯈꯔꯁꯨ ꯋꯥꯒꯗꯧꯔꯤ. ꯐꯔꯦ ꯐꯔꯦ, ꯑꯩꯁꯨ ꯑꯩꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯕ ꯍꯥꯏꯕꯗꯨꯅꯤ. ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯆꯣꯔꯣꯟꯁꯨ ꯑꯗꯨꯃꯛ ꯆꯪꯂꯛꯏ. ꯑꯃꯥꯏꯕ ꯆꯣꯔꯣꯟꯅ ꯆꯪꯕ ꯍꯧꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯏꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯔꯥꯍꯨꯜ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯂꯒ ꯃꯄꯥꯜꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯏꯕꯁꯤ ꯈꯔ ꯊꯨꯅ ꯇꯥꯟꯈꯣ ꯍꯥꯏꯗꯅ ꯃꯃꯥ ꯎꯃꯣꯅꯤꯗ ꯍꯥꯏꯔꯛꯏ. ꯁꯤ ꯀꯩꯁꯨ ꯇꯧꯔꯣꯏꯁꯤ. ꯏꯃꯥ, ꯃꯄꯥꯟꯗ ꯂꯥꯛꯏꯁꯤ, ꯇꯥꯟꯊꯣꯛꯈꯣ, ꯑꯩ ꯌꯥꯝ ꯅꯛꯀꯤ, ꯇꯥꯟꯊꯣꯛꯈꯣ ꯏꯃꯥ. ꯑꯁꯨꯝꯅ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯍꯥꯏꯔꯛꯄꯅꯤ. ꯃꯇꯧ ꯑꯗꯨꯗ ꯎꯃꯣꯅꯤ. ꯁꯤ ꯏꯕꯨꯡꯉꯣ, ꯀꯩꯁꯨ ꯇꯧꯔꯣꯏꯁꯤ. ꯅꯪꯕꯨ ꯐꯅꯕ ꯅꯪ ꯀꯀꯥꯒ ꯅꯄꯥꯒꯅ ꯀꯧꯈꯤꯕꯅꯤ, ꯑꯣꯖꯥ ꯃꯥꯏꯕ ꯑꯃ. ꯃꯥꯏꯕ ꯄꯜꯂꯛꯄꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯔꯤ ꯃꯥꯏꯕ ꯍꯥꯏꯕ? ꯅꯠꯇꯦ, ꯑꯩꯁꯦ ꯍꯥꯠꯂꯒꯦ ꯍꯥꯏꯕ꯭ꯔꯥ? ꯑꯩꯁꯦ ꯍꯥꯠꯅꯕ ꯃꯥꯏꯕ ꯀꯧꯔꯤꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯔꯒ ꯔꯥꯍꯨꯜ ꯃꯊꯟꯇ ꯃꯀꯣꯛ ꯃꯃꯩ ꯁꯝꯅꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯄꯨꯡꯉꯥꯡꯗ ꯉꯥꯡꯕ ꯍꯧꯔꯛꯂꯤ. ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯟꯗꯅ, ꯑꯣꯖꯥ, ꯏꯆꯥꯅꯨꯄꯥ ꯑꯁꯤ ꯑꯃꯨꯛꯇꯪ ꯌꯦꯡꯅꯕ ꯇꯧꯔꯁꯤꯔꯥ? ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯑꯣꯖꯥꯅ ꯌꯦꯡꯕ ꯂꯣꯏꯁꯤꯜꯂꯕꯗꯤ. ꯅꯟꯗꯥ, ꯅꯪꯒꯤ ꯌꯨꯝꯐꯝ ꯑꯁꯦ ꯈꯔ ꯐꯔꯛ ꯇꯥꯒꯗꯧꯔꯤ. ꯅꯆꯥꯅꯨꯄꯥ ꯑꯍꯜ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯈꯟꯈ꯭ꯔꯦ. ꯃꯁꯤꯅ ꯀꯨꯏꯅ ꯃꯔꯥ ꯇꯥꯔꯛꯂꯕꯗꯤ ꯅꯈꯣꯏꯒꯤ ꯌꯨꯝꯐꯝ ꯑꯁꯤ ꯍꯤꯡꯕꯗ ꯈꯔ ꯂꯨꯕ, ꯂꯩꯕ ꯅꯨꯡꯉꯥꯏꯇꯕ ꯌꯨꯝꯐꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯀꯗꯧꯔꯤ. ꯑꯗꯨꯅ ꯄꯨꯡꯀꯨꯏꯁꯨ ꯀꯨꯏꯗ꯭ꯔꯤꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯑꯃꯨꯛꯇꯪꯗꯤ ꯑꯩꯈꯣꯏ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯂꯒ ꯐꯅꯕ ꯇꯧꯁꯤ.
Hoi oza maiba ai shu dumakni pamibasi. Kadaino angang aduna leiriba jagado kadai waidano lau asi hairaga nandana Rahul gi mahaki mafam jaga laifam gi kaduda pusilakli maiba sorona khong hek thangba horakpa matam haibadi Rahul gi kada khong asi thangsilakpa hoba matam maduda Rahul masado thak thak niklaga mieng layeng ama itog tawkhre Rahul na masilda murum swalaga sakro asi hairaga mathanta murum swali tauriba mong matau singa sida mama umoni di kapsari se ibungo kasu tawresi nang gyan tan hipthausi mama umoni na tapna ingna haiba matam maduda nang hatkani nang sakro haidana mathanta murum swali budo makhata na hipna adumak swalai maiba soronsu angang asigi khudang asida pairaga hana muktang yengsido asi hairaga Rahul gi khudang ado pairaga yengba matamda soron phajana gyan tari sidi Sakhi bema nang si mamang taktagi hauna nang na phatabasi onthokna he phatkidreda nang dagi hendoktana nasanupi asisu laigi tingi maramda khongdaraktuna phaba thabak tawge di haidraga phataba romda muk tawba horaklaba namana sase khullai kaina marai bak thire haidana mitna phawbada yamna kana yengkidaba angangni adubu noina tawriba mong mataw singa siti asi hairaga soron mathanta murum swali asum nang haktang lairaba matungda Rahul su gyan tanaba haidana sorona lai khuram thoklakle asum na mathang lairon tiron singa si son ba horakpada Rahul masase pop taba makai gyan mangduna phamungda laikre osamaiba sibu gyan tarakidro gyan tarakanida mama umoni na yamna pakhatna hangjarakpani maduda umoni na asumna mohairai oza aigi sasi semjilabra karino gyamenga mate hektadi makhoi asomdada adumak sakki haidana adum tawraga lairi masase kasu tawdringai matamdagi su hauna adum makhoiramda sat khotana adumak tawrabani oza si samutang de ozana phanaba amutang simbigera ngak thokna ba sembadi yai adubu mahakpu semjingkribasi karida semjingkribano gyamenga mata tadre amutang hanglaga yengsira yai oza ngaikho hojiki oina di masase gyan tadaba makai pop taraga tumbanina masase hogdo ubada nungairoi pung ama ani lairaga hogdoksi aduga yengsi asumna pung ani ahumado hauba ngairami ngai haktangi matungda matam ase hogjinkre gyan tarakle Rahul ne gyan taba matamda ibungo ai nangi pupu soroni nang nasana kai sasingkiba thaksinkiba nang na yamna pamna sakiba posak khara hairau pupu ai ki sada yamna pamna sakiba amate hek laite kaisu kaidi tabra angang sa sumang matola sida phak khara thau la khara lango lagi tinggi ba thau khara tawraga jaigi ataw thoksi asi hairaga Rahul su tapna ingna kokthораклei masado kari kumba amate hek tawkhidre ngai haktang lairaba matungda ikoi na phami tanja sida nong asisu khanghodana pungmam hekta mamlaga lakpa horaklei housing haktang gi mamangda ngalamba nong adasu pumamam khre mama masa sisu phajana ayat papiredana asomdana kamdori lai khuramdore haibagi sakina khara phangba maramna sakhi amadi masanupi priyasu angamba thakta lai asi khuramba horaklei Rahul gi thawai asi singlaga makhoi gi mafam tana lahan gi haidana hona ba horaklei priyasu murum swalaga mai thagatna ba horaklaba matamni asomda su jaigia gi singkhra langlaba matung mai thagat ba horaklei asumna lairingai matam aduda maiba sorona sunghairai tabrai bungo Rahul nangi namita kai keno khra masya marangoi urakpa yai uriba pumnamak singado madu tat ngaktani nang asengbani haidana seluba yaba nati karigumba hek seluba matamda nangi laibakta khudong thiba tho haibado mayak sengna irabani jaiki ase tawba horakpada karigumba mat hek semba yade tangai phadragadi khong asi masi lengba phawbadi yai
ꯑꯗꯨꯕꯨ ꯍꯧꯒꯠꯂꯒ ꯆꯦꯟꯕ ꯍꯥꯏꯕꯗꯨꯃꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯌꯥꯗꯦ꯫ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯇꯉꯥꯏꯃꯛ ꯐꯗ꯭ꯔꯒꯗꯤ ꯑꯩꯅ ꯍꯧꯒꯠꯂꯒ ꯇꯥꯅꯕ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯁꯣꯔꯣꯟꯁꯨ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯈꯔ ꯍꯧꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯅꯣꯡ ꯑꯁꯤ ꯈꯔ ꯈꯔ ꯆꯨꯊꯕꯁꯨ ꯍꯧꯔꯛꯂꯦ꯫ ꯑꯃꯥꯏꯕ ꯁꯣꯔꯣꯟꯅ ꯑꯗꯨꯗꯤ ꯖꯩꯒ꯭ꯌ ꯑꯁꯤ ꯅꯣꯡ ꯆꯨꯔꯛꯇ꯭ꯔꯤꯉꯩ ꯃꯇꯝ, ꯅꯣꯡ ꯑꯁꯤ ꯍꯦꯛꯇ ꯀꯟꯅ ꯆꯨꯔꯛꯇ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯍꯧꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯖꯩꯒ꯭ꯌ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯁꯨ ꯀꯩꯅꯣ ꯈꯔ ꯇꯧꯕ ꯍꯧꯔꯛꯂꯕ ꯃꯇꯝꯅꯤ꯫ ꯄ꯭ꯔꯤꯌꯥꯅ ꯑꯃꯥꯏꯕ ꯁꯣꯔꯣꯟ, ꯅꯪꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯅꯪꯕꯨ ꯉꯝꯅꯕ ꯑꯩꯈꯣꯏ ꯀꯔꯤ ꯎꯄꯥꯏ ꯁꯤꯖꯤꯟꯅꯒꯗꯕ ꯍꯥꯏꯕꯗꯣ ꯅꯪꯁꯨ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯣ꯫ ꯑꯁꯣꯝꯗꯅ ꯅꯣꯡ ꯑꯁꯤ ꯈꯔ ꯈꯔ ꯊꯤꯠꯂꯤ ꯆꯨꯊꯔꯝꯕꯗꯒꯤ ꯑꯗꯨꯝ ꯈꯔ ꯈꯔ ꯀꯟꯈꯠꯄ ꯍꯧꯔꯛꯂꯕ ꯃꯇꯝꯅꯤ꯫ ꯖꯩꯒ꯭ꯌꯒꯤ ꯃꯩ ꯑꯁꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯉꯣꯔꯣꯡ ꯉꯣꯔꯣꯡ ꯆꯥꯛꯂꯤ꯫ ꯊꯣꯡꯒꯥꯜꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯌꯥꯝꯅ ꯀꯞꯅ ꯔꯥꯍꯨꯜꯒꯤ ꯃꯤꯡ ꯑꯁꯤ ꯀꯧꯔꯒ ꯅꯨꯄꯤ ꯑꯃ ꯀꯞꯅ ꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯃꯈꯣꯜ ꯃꯌꯥꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅꯗꯤ ꯇꯥꯗꯦ, ꯔꯥꯍꯨꯜ ꯃꯊꯟꯇ ꯈꯛꯇ ꯇꯥꯏ꯫ ꯔꯥꯍꯨꯜꯅ ꯄ꯭ꯔꯤꯌꯥ ꯑꯁꯤ ꯍꯥꯏꯔꯒ ꯃꯁꯥ ꯃꯊꯟꯇ ꯂꯩꯗꯅ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯕ ꯃꯇꯝ ꯑꯗꯨꯗ ꯁꯣꯔꯣꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯆꯠꯅꯗ꯭ꯔꯕ ꯃꯇꯝꯅꯤ꯫ ꯅꯣꯡ ꯆꯨꯁꯤꯜꯂꯛꯄ ꯍꯧꯕꯒ ꯖꯩꯒ꯭ꯌꯒꯤ ꯃꯩ ꯑꯁꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯆꯥꯛꯂꯤ꯫ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯃꯁꯝ ꯃꯅꯥ ꯏꯊꯥ ꯊꯥꯗꯣꯛꯂꯒ ꯀꯞꯅ ꯅꯨꯄꯤ ꯑꯃ ꯃꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯂꯦꯞꯂꯤꯕꯗꯣ, ꯁꯪꯕꯗꯤꯌꯥꯗ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯦꯞꯄꯒ ꯂꯩꯔꯤꯕꯗꯣ ꯔꯥꯍꯨꯜꯁꯨ ꯎꯊꯣꯛꯎꯔꯦ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯔꯥꯍꯨꯜꯅ ꯆꯦꯟꯒꯦ ꯍꯥꯏꯗꯅ ꯇꯧꯏ꯫ ꯃꯗꯨꯗ ꯆꯦꯟꯒꯅꯨ ꯍꯥꯏꯗꯅ ꯁꯣꯔꯣꯟꯅ ꯍꯥꯏꯔꯛꯏ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯑꯥꯗ ꯄ꯭ꯔꯤꯌꯥ ꯂꯩꯔꯤ, ꯃꯁꯥꯁꯤ ꯅꯣꯡꯅ ꯂꯣꯏꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ꯫ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯏ ꯁꯣꯔꯣꯟꯅ꯫ ꯔꯥꯍꯨꯜꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯐꯝꯃꯤ꯫ ꯃꯄꯥꯜ ꯍꯥꯏꯕꯗꯤ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯄ꯭ꯔꯤꯌꯥꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯂꯥꯛꯏꯕ ꯅꯨꯄꯤ ꯑꯁꯤꯅ ꯗꯥ ꯔꯥꯍꯨꯜ ꯍꯥꯏꯗꯅ ꯀꯞꯇꯅ ꯌꯥꯝꯅ ꯃꯔꯣꯜ ꯂꯣꯜꯂꯛꯂꯝꯃꯤ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ, ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯈꯜꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯃꯨꯔꯨꯝ ꯁꯣꯜꯂꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯁꯥꯈꯤ ꯑꯃꯗꯤ ꯄ꯭ꯔꯤꯌꯥꯁꯨ ꯃꯆꯤꯜꯗ ꯁꯣꯟꯕ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯀꯤ ꯃꯤꯇꯝ ꯑꯣꯏꯅ ꯊꯣꯛꯂꯤꯕ ꯑꯗꯣꯝꯗ ꯃꯆꯤꯜꯗ ꯆꯞ ꯃꯥꯟꯅꯅ ꯍꯦꯛꯇ ꯋꯥ ꯉꯥꯡꯉꯤ꯫ ꯃꯍꯥꯛꯅ ꯌꯨꯝ ꯃꯅꯨꯡꯗꯒꯤ ꯁꯣꯜꯂꯛꯂꯤꯕ ꯉꯥꯡꯂꯛꯏꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯔꯥꯍꯨꯜ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯃꯤꯇꯝ ꯑꯣꯏꯅ ꯂꯧꯔꯤꯕꯗꯨꯅ ꯑꯗꯨꯃꯛ ꯉꯥꯡꯂꯛꯄꯗꯨꯗ ꯔꯥꯍꯨꯜꯁꯨ ꯑꯁꯦꯡꯕ ꯄ꯭ꯔꯤꯌꯥ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯗꯅ ꯆꯦꯟꯒꯦ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯖꯩꯒ꯭ꯌ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯆꯦꯟꯒꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯛꯄ ꯇꯥꯟꯖꯥꯅꯤ꯫ ꯔꯥꯍꯨꯜ ꯃꯁꯥꯗꯨ ꯇꯥꯞ ꯂꯥꯎꯅ ꯍꯦꯛꯇ ꯐꯥꯏ꯫ ꯃꯥꯏꯕ ꯁꯣꯔꯣꯟꯅ, ꯍꯩ, ꯀꯗꯥꯏꯗꯅꯣ? ꯑꯣꯖꯥ ꯃꯥꯏꯕ, ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯄ꯭ꯔꯤꯌꯥ ꯂꯩꯔꯤ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯍꯩ, ꯁꯤ ꯄ꯭ꯔꯤꯌꯥ ꯅꯠꯇꯦ, ꯐꯠꯇꯕ ꯂꯥꯏꯅꯤ, ꯇꯨꯃꯤꯟꯅ ꯐꯝꯃꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯝꯍꯜꯂꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯤꯌꯥꯒꯤ ꯁꯛꯂꯣꯟ ꯂꯧꯔꯝꯕꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯤ꯫ ꯔꯥꯍꯨꯜ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯔꯛꯇ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯃꯤꯠ ꯃꯅꯥ ꯆꯦꯠ ꯑꯃꯨꯛ ꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯍꯦꯛꯇ ꯊꯨꯒꯥꯏꯕ ꯌꯥꯡꯈꯥꯏꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯀꯤꯔꯁꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯃꯈꯣꯜꯁꯤꯡ ꯑꯁꯤ ꯊꯣꯛꯍꯜꯂꯛꯄꯅꯤ꯫ ꯁꯣꯔꯣꯟꯅ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯕ꯭ꯔꯥ ꯃꯈꯣꯜ ꯃꯌꯥꯝ ꯑꯁꯤ? ꯅꯈꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯃꯁꯤ ꯂꯦꯡꯕ ꯌꯥꯔꯣꯏ꯫ ꯅꯈꯨꯠ ꯂꯣꯟꯅꯧ, ꯑꯗꯨꯒ ꯅꯃꯤꯠ ꯑꯗꯨ ꯁꯦꯖꯟ ꯎꯏꯁꯤꯜꯂꯒ ꯑꯩꯅ ꯃꯤꯠ ꯄꯥꯡꯂꯛꯄ ꯌꯥꯗ꯭ꯔꯤ ꯍꯥꯏꯗ꯭ꯔꯤ ꯐꯥꯎꯕ ꯅꯈꯣꯏ ꯅꯃꯤꯠ ꯄꯥꯡꯂꯛꯄ ꯌꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯨꯔꯨꯝ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯂꯥꯏ ꯈꯨꯔꯝꯕ ꯍꯧꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯁꯨ ꯁꯣꯔꯣꯟꯅ ꯂꯥꯏ ꯈꯨꯔꯝꯂꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯈ꯭ꯔꯅꯤ ꯍꯥꯏꯗꯅ ꯃꯆꯤꯜꯗꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯄ꯭ꯔꯤꯌꯥꯁꯨ ꯃꯆꯤꯜꯗ ꯑꯔꯩꯕ ꯃꯈꯩ ꯁꯣꯟꯗꯅ ꯔꯥꯍꯨꯜꯕꯨ ꯀꯧꯅꯕ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯔꯥꯍꯨꯜ ꯃꯁꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯏ ꯍꯥꯏꯕꯗꯤ ꯈꯪꯏ꯫ ꯔꯥꯍꯨꯜꯒꯤ ꯃꯈꯨꯠ ꯑꯗꯨꯁꯨ ꯁꯣꯔꯣꯟꯅ ꯑꯗꯨꯃꯛ ꯐꯥꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯂꯦꯡꯕ ꯂꯥꯛꯄ ꯉꯝꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯁꯥꯁꯤꯡꯒꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯂꯦꯞꯄꯒ ꯂꯩꯕꯒꯨꯝꯅ ꯃꯈꯣꯏꯒꯤ ꯃꯁꯥꯁꯤꯡ ꯑꯗꯨꯁꯨ ꯐꯥꯎꯕ ꯍꯧꯔꯛꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯔꯥꯍꯨꯜ ꯃꯁꯥꯁꯦ ꯀꯣꯏꯂꯦꯡ ꯂꯦꯡꯗꯨꯅ ꯆꯦꯟꯒꯦ ꯍꯥꯏꯗꯅ ꯇꯧꯔꯛꯂꯕ ꯇꯥꯟꯖꯥꯅꯤ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯒꯤ ꯇꯨꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯔꯤ꯫ ꯑꯩ ꯏꯁꯥꯁꯤ ꯍꯩꯅꯗ꯭ꯔꯤ ꯑꯣꯖꯥ ꯃꯥꯏꯕ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯈꯪꯂꯅꯤ꯫ ꯈꯥꯡꯉꯨ,
ngaihaktangdi awa sainakhol asi khango asi hairaga leirami ngaihaktangi matungda lai khuramliba pumnamak asi maduda thugai gi haidana surakliba nong asisu loin hekta sap lepi jaigia tawramba pumnamak asi swaroi boina maibana solaklaba mantrani asumna solakpa matam masida Rahul mahaki masada mabuk ado lengba horakli nasu yamna kana narakli sainakhol ado phawbada mahaki masado lengba lakpa ngamlaktri lengi thile haidana masado tharo onba horakli asumna tawduna leiringai matam maduda mahaki masa manung aduda othokpa horakli khanaudagi karigumba akiba saklon mayam ama lauraga duhaw mayam ama sunglaba sadong mayam ama masa hekta othokpa horakli Rahul mahaki khanaudagi atay atopa potlamsing samsaray amadi saru mate khujil mayam ama apu masa mayam kari no khangdaba posa khara othorakli matawdu uba matamda makhoisi ingakli ish kaino tawrisidi asi hairaga leirami yengo potlamsing asi mai tumna tharaba kanda phagadabani mai thasi asi hairaga mai thadokri Rahul masadu su pop taba makai gyan mangkri othorakpaduda asomdana ima sidi yararoi Rahul ngasigi numit asida lai khuramba se mapung phana loi haudrabadi ai gi oiba phanglaroi hai kari gi oiba phangloidriba se ai khoina lai son tin son tawriba simak hek kana drabanina manakta satlaga ai khoisu kai gumba khara tawba taredana asi hairaga makuta thangjau ama pairaga thoki haidana tawraklaba tanjani masagi makhong ado singthelakli sakhi asomdana tawriba pumnamak asi chorona uraba maramna makhong asi phaidekna sikthi anbani chorona sia jiba masa ngarang na hanta lairik paraga laigi tingki thok tawribani haidana khajik tawba horaklaga mi gi mathawai su loge haidana kaksu tawri khango nangsu khango asi hairaga sakhi masadu satpa ngamlaktri ibema ima asi satpa amata ngamdri asi hairaga sakhi su kapna hairai masa nupi Priya su masa pumba khamatana kari gumba posak khara nei phurakpagumna sainakhol phawbagum tawba horakli masa asi musin muna khamatuna dakpham ngakta leiba horakli khangbra mi gi phatanaba tawrabadi nakhoisuna sada saibi saitheng phanglaba matamda nakhoisu khang asi hairaga maiba soronsu masilda murum soli asumna tawriba pumnamak asi makha tana tawraktanaba haidana amaiba sorona makha tana loina sinkri makha tana karigumba amata tawraklaroidra haidana nandana hangli maduda sorona sumna hairai makhoi nakhoi gi yumasi pungtumna hatke haidana khanbajani madugi sumathakta nakhoi gi lairiba sauraba lan thum mayam asi makhoina oige haidana nasanupa se hana lang thakpani nasanupa na pangbo oirubanina lang asida thuruba maramna mahaksu matam kharadi makhoi gi khulai oina sizinarure adubu haujikti matam chapchan hek kalahurabanina karigumba amata hek makha tana tawraroida asi hairaga maiba sorona Rahul da jantra ama sibirami masigi makha tarakpada makhoi sulai khurambado loisilabani lai gi thok tawbado mapung phare haidana asuki matik yamna haraurami dakhina do yamna sauna katlaga amaiba soron so da maksakri masigi makha tarakpada na Rahul su Priya gi wakhal amata khankhidri mamang thakta makhoi da tawrakiba mayam pumnamak adusu mama na loina wari liduna Priya ga amu hana pau phauna khidri asomdana Priya su yumdagi mapal amata thokhidri mahaki daktu mapunsi chupagi oina kokpa ngamlaroi haidana masa mathanta ninda tawjaduna makhoina tawkiba phattaba thabak mayam singado ningamdaba phaurakli mama sakhi su satpa khotpa ngamdre makhong adu saisugi mateng yaudana makhoina tawkiba papki thabak singadusu loina ekta ningsinglaktuna masada tengthana wainana ahing khudingi aduma kappa leptri wari ase matang asida losinjare karigumba wari ase nungai birabadi like amadi subscribe share to biramu haiduna jari phare mayam adu dinga sigidi matang asida losinjarage mathangi wari da mohana thengnarasi